ꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯑꯋꯥꯕ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯑꯋꯥꯕ ꯃꯤꯁꯛ ꯑꯃꯅ ꯋꯥꯈꯜ ꯃꯈꯜ ꯈꯟꯗꯨꯅ ꯑꯣꯚꯔꯊꯤꯡꯀꯤꯡ ꯇꯧꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯑꯋꯥꯕꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯤꯁꯛ ꯑꯃꯅ ꯑꯣꯚꯔꯊꯤꯡꯀꯤꯡ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯄꯤꯛꯄ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯑꯣꯚꯔꯊꯤꯡꯀꯤꯡ ꯇꯧꯕ ꯃꯤꯒꯤ ꯋꯥꯈꯜ ꯑꯍꯥꯟꯕꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯋꯥꯈꯜ ꯁꯟꯗꯣꯛꯏ꯫ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ? ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯝꯕꯤꯁꯤ ꯂꯥꯜꯂꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯅꯤ? ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯒꯗ꯭ꯔꯥ? ꯑꯇꯣꯞꯄꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯟꯈꯤꯅꯤ? ꯑꯅꯤꯁꯨꯕꯗ ꯃꯁꯥꯃꯛꯀꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗ ꯊꯥꯖꯗꯕ ꯄꯣꯛꯏ꯫ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤ ꯆꯨꯝꯒꯗ꯭ꯔꯥ? ꯑꯩ ꯃꯥꯏꯊꯤꯒꯗ꯭ꯔꯥ? ꯑꯍꯨꯝꯁꯨꯕꯗ ꯑꯄꯤꯛꯄ ꯋꯥꯕꯨ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯑꯄꯤꯛꯄ ꯋꯥ ꯑꯃꯕꯨ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯒꯗꯕ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯌꯥꯔꯣꯏ, ꯀꯥꯟꯅꯔꯣꯏ, ꯁꯣꯏꯒꯅꯤꯇ ꯈꯜꯂꯤ꯫ ꯃꯔꯤꯁꯨꯕꯗ ꯋꯥꯈꯜꯒꯤ ꯆꯀ꯭ꯔꯗ ꯂꯩꯆꯤꯟꯗꯨꯅ ꯂꯩ꯫ ꯍꯧꯈꯤꯕ ꯋꯥꯕꯨ, ꯅꯨꯡꯉꯥꯏꯇꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯖꯩ꯫ ꯁꯥꯎꯅꯤꯡꯕ ꯋꯥꯕꯨ, ꯏꯀꯥꯏꯕꯕꯨ ꯈꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥꯈꯜꯗꯨꯗ ꯍꯤꯡꯖꯩ꯫ ꯁꯤꯒꯨꯝꯕ ꯋꯥꯁꯤꯅ ꯃꯤꯁꯛ ꯑꯃ ꯑꯄꯤꯛꯄ ꯋꯥꯕꯁꯨ ꯅꯨꯡꯇꯤꯒꯤ ꯃꯊꯣꯜ ꯁꯥꯒꯠꯇꯨꯅ ꯑꯋꯥꯕ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟ ꯋꯥꯡꯅ ꯁꯥꯒꯠꯆꯩ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯁꯦꯝꯖꯕ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒꯤ ꯊꯣꯛꯄ ꯌꯥꯗꯕ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯁꯤꯟꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯖꯩ꯫ ꯈꯨꯡꯒꯪꯗ ꯍꯧꯒꯠꯂꯛꯂꯤꯕ ꯇ꯭ꯔꯤꯁꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯄꯤꯛꯄ ꯋꯥꯕꯨ ꯆꯥꯎꯅ ꯈꯟꯕꯒꯤ ꯍꯩꯅꯕꯤ ꯅꯨꯡꯇꯤꯒꯤ ꯃꯁꯥꯅ ꯁꯦꯝꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯤꯡꯒꯣꯜꯗ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯊꯪꯅꯕ ꯃꯆꯦꯅ ꯍꯥꯏ, "ꯅꯪ ꯊꯕꯛ ꯌꯥꯝꯅ ꯇꯞꯅ ꯁꯨꯏ"꯫ ꯃꯆꯦꯗꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯃꯈꯜ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕ ꯍꯧꯏ꯫ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯑꯩꯕꯨ ꯃꯤꯅ ꯄꯥꯡꯒꯜ ꯑꯁꯣꯟꯕꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯇꯣꯞꯄꯅ ꯑꯩꯕꯨ ꯅꯣꯛꯅꯔꯝꯒꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯊꯕꯛ ꯀꯥꯟꯅꯗꯕꯤ ꯃꯤ ꯑꯃꯅꯤ"꯫ ꯑꯄꯤꯛꯄ ꯋꯥꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯋꯥꯏꯔꯝ ꯃꯍꯥꯛꯅ ꯃꯄꯨꯕꯣꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯇꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏ, "ꯏꯁꯨꯅꯨꯄꯤ, ꯄꯨꯟꯁꯤꯗ ꯑꯌꯥꯝꯕ ꯑꯋꯥꯕ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗ ꯑꯣꯏꯗꯦ꯫ ꯃꯍꯥꯛ ꯁꯨꯞꯅꯇꯒꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯕ ꯋꯥꯔꯤ ꯑꯣꯏ"꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇ꯭ꯔꯤꯁꯥꯅ ꯅꯤꯡꯁꯤꯡꯈꯤ, ꯑꯣꯚꯔꯊꯤꯡꯀꯤꯡ ꯑꯁꯦꯡꯕꯗꯒꯤ ꯍꯦꯟꯅ ꯃꯤꯁꯛ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕ ꯋꯥꯈꯜꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ, ꯇꯞꯅ ꯇꯞꯅ ꯑꯩꯒꯤ ꯈꯪꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯗꯁꯨ ꯑꯩꯒ ꯃꯈꯣꯏꯒꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ, ꯂꯥꯞꯊꯣꯛꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯩꯒꯤ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯋꯥꯈꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯋꯥ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯄꯤꯛꯄ ꯋꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯆꯤꯟꯇꯥ ꯑꯃꯗꯤ ꯊꯋꯥꯏ ꯋꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯩꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯁꯥꯊꯤꯕ ꯌꯦꯛꯅꯕ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩ ꯏꯁꯥꯃꯛꯀꯤ ꯋꯥꯈꯜꯅꯤ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯄꯥꯎꯇꯥꯛ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯕꯨ ꯎꯔꯒ ꯍꯥꯏ, "ꯃꯔꯨꯞ, ꯅꯪ ꯀꯔꯤꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯨꯛ ꯂꯨꯅ ꯀꯔꯤꯒꯤ ꯈꯜꯂꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯈꯪꯅꯤꯡꯂꯕꯗꯤ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯆꯤꯡꯗ ꯂꯩꯕ ꯕꯨද්ධꯒꯤ ꯃꯟꯗꯤꯔꯗ ꯖꯦꯟ ꯃꯥꯁꯇꯔꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯆꯠꯂꯨ"꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯍꯥꯏ, "ꯖꯦꯟ ꯃꯥꯁꯇꯔ ꯃꯤꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯌꯥꯝꯅ ꯁꯝꯕ ꯑꯃꯗꯤ ꯂꯥꯏꯅ ꯈꯪꯕ ꯃꯑꯣꯡꯗ ꯇꯥꯛꯏ, ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯀꯣꯛꯏ"꯫ ꯑꯍꯥꯟꯕꯗ ꯇ꯭ꯔꯤꯁꯥ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩ ꯑꯣꯚꯔꯊꯤꯡꯀꯤꯡꯒꯤ ꯍꯩꯅꯕꯤꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯊꯥꯗꯣꯛꯅꯤꯡꯕ ꯄꯥꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩ ꯖꯦꯟ ꯃꯥꯁꯇꯔꯒ ꯎꯅꯕ ꯆꯠꯄ ꯇꯥꯒꯅꯤ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇ꯭ꯔꯤꯁꯥ ꯕꯨꯗꯙꯤꯁꯠꯀꯤ ꯂꯥꯏꯁꯪꯗ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯖꯦꯟ ꯃꯥꯁꯇꯔꯗ ꯌꯥꯝꯅ ꯁꯦꯡꯅ ꯊꯝꯃꯤ꯫ ꯖꯦꯟ ꯃꯥꯁꯇꯔ ꯇ꯭ꯔꯤꯁꯥꯒꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯖꯦꯟ ꯃꯥꯁꯇꯔꯅ ꯏꯁꯤꯡꯅ ꯊꯟꯕ ꯇꯦꯡꯀꯣꯠ ꯑꯃ ꯈꯨꯠꯇ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯇꯔꯅ ꯇ꯭ꯔꯤꯁꯥꯗ ꯍꯪꯉꯤ, "ꯍꯥꯏꯌꯨ, ꯀꯌꯥꯝ ꯂꯨꯝꯒꯅꯤ"꯫ ꯇ꯭ꯔꯤꯁꯥꯅ ꯍꯥꯏ, "ꯒ꯭ꯔꯥꯝ 200-300ꯃꯨꯛ ꯑꯣꯏꯕ ꯌꯥꯏ"꯫ ꯃꯥꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏ, "ꯁꯤꯒꯤ ꯒ꯭ꯂꯥꯁꯁꯤ ꯃꯤꯅꯤꯠ ꯑꯃꯈꯛ ꯄꯥꯏꯔꯒ ꯊꯝꯂꯕꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯄꯨꯡ ꯑꯃꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯕꯗꯤ ꯈꯨꯠ ꯅꯥꯕ ꯍꯧꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯕꯗꯤ ꯈꯨꯠ ꯄꯪꯊꯈꯤꯒꯅꯤ"꯫ ꯖꯦꯟ ꯃꯥꯁꯇꯔꯅ ꯇ꯭ꯔꯤꯁꯥꯗ ꯇꯥꯛꯏ, "ꯇꯦꯡꯀꯣꯠꯀꯤ ꯑꯂꯨꯝꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯦꯡꯀꯣꯠꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯉꯣꯟꯗ ꯑꯋꯥꯕ, ꯑꯅꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯟꯒꯅꯤ"꯫ ꯁꯤꯃꯛ ꯑꯣꯚꯔꯊꯤꯡꯀꯤꯡ ꯇꯧꯕ ꯃꯤꯗ ꯑꯣꯏ꯫ ꯖꯦꯟ ꯃꯥꯁꯇꯔꯅ ꯇ꯭ꯔꯤꯁꯥꯗ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯄꯥꯎꯇꯥꯛ ꯍꯥꯏ, "ꯇꯦꯡꯀꯣꯠꯀꯤ ꯑꯔꯨꯝꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯃꯈꯩ ꯅꯪꯒꯤ ꯈꯨꯠ ꯇꯞꯅ ꯇꯞꯅ ꯅꯥꯕ ꯍꯦꯟꯒꯠꯂꯛꯀꯅꯤ"꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ, ꯑꯋꯥꯕ, ꯏꯁꯤꯡꯒꯤ ꯇꯦꯡꯀꯣꯠꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯈꯜꯂꯕꯗꯤ ꯅꯉꯣꯟꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯈꯜꯗꯨꯕꯨ ꯈꯟꯗꯨꯅ ꯊꯥꯡꯗꯨꯅ ꯊꯝꯂꯕꯗꯤ, ꯋꯥꯈꯜꯗꯨꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯜꯂꯕꯗꯤ, ꯑꯄꯤꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯅ
ꯇꯞꯅ ꯇꯞꯅ ꯅꯪꯒꯤ ꯑꯋꯥꯕ ꯑꯅꯥꯕꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯔꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜꯕꯨ ꯊꯥꯡꯗꯨꯅ ꯊꯝꯕ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕ, ꯈꯟꯗꯕ, ꯃꯈꯥꯗ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜꯕꯨ ꯀꯔꯝꯅ ꯈꯟꯕ ꯊꯥꯗꯣꯛꯀꯅꯤ, ꯃꯈꯥꯗ ꯀꯔꯝꯅ ꯊꯝꯒꯅꯤ ꯈꯪꯅꯤꯡꯂꯕꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ 10K ꯌꯧꯍꯟꯕꯤꯌꯨ꯫ ꯂꯣꯏꯔꯛꯄꯗ ꯖꯦꯟ ꯃꯥꯁꯇꯔꯅ ꯇ꯭ꯔꯤꯁꯥꯗ ꯍꯥꯏ, ꯅꯤꯡꯁꯤꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯗꯦ, ꯃꯍꯥꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯥꯗꯣꯛꯄ ꯋꯥꯈꯜꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯜꯂꯤ ꯃꯈꯩ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯥꯎꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯍꯩꯔꯛꯄꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ, ꯍꯔꯥꯎꯅ ꯍꯤꯡꯕ, ꯃꯥꯏ ꯄꯥꯛꯄ, ꯃꯌꯥꯝꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯕ, ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯊꯣꯛꯀꯅꯤ, ꯏꯌꯥꯡ ꯌꯥꯡꯕ ꯄꯨꯟꯁꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯌꯦꯡꯂꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯑꯣꯚꯔ ꯊꯤꯡꯀꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯕꯗꯤ ꯉꯁꯤꯗꯒꯤ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯨ, ꯋꯥꯈꯜ ꯈꯟꯕ ꯃꯔꯨ ꯑꯣꯏ, ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕ ꯃꯔꯨ ꯑꯣꯏꯗꯦ꯫ ꯂꯣꯏꯔꯛꯄꯗ ꯋꯥ ꯑꯃ, ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯕꯨ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ, ꯑꯋꯥꯕ ꯀꯣꯛꯄ, ꯑꯣꯚꯔ ꯊꯤꯡꯀꯤꯡꯒꯨꯝꯕ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯣꯛꯂꯤꯕꯅꯣ ꯁꯤꯒꯨꯝꯕ ꯇꯣꯄꯤꯛ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯅꯤꯡꯂꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯆꯦꯅꯦꯜꯁꯤꯗ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯨꯞꯅꯇꯒꯤ ꯇꯥꯔꯒ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯂꯥꯏꯛ ꯑꯃꯅ, ꯀꯣꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯅ ꯆꯦꯅꯦꯜꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯀꯥꯎꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯕꯨ ꯄꯥꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯂꯝꯒꯦ꯫ ꯆꯦꯅꯦꯜꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯊꯥꯒꯠꯆꯔꯤ꯫